Manipuri Wari Pambi senena tabiriba pumnamakpu amuhana taram noksari ngasi amuk mayamgi ngaihak pothananaba haiduna anouba wari masa ama uduna laksari wari masa sigi maming Esworna sinbadi fanabgidmkni wari masa sigi aiba Moirangthem dinamanta taminarasi wari masa Esworna sinbadi fanabgidmkni Jengbada isam samba magul laitraba amadi fajanabagi masu mamen design singba hapidraba yum madugi sauraba mangonda sahi taramathoi amadi sahi nipal muk suraba machin manau ani thidi kapi sanaminari mama premidi pikliba sahi amaromda ngairiba masanupi do porga laikai wang malana thabak suba satkhiba tanjani machin manauna thiri kapi sanari ngaida sorok asaubaromda nongmai kapna khibagi makhol takhi ngaihak leiraga laikai gi nupa ama hathu selaklaga mani rabi nakoi gi baba do lambi da nongmai na panduna lehore machin manau su khanghaude senthok khiduna sorok yaukhiba aduga mapagi manaktana miyamna omsinduna leiramki machin manau anina sensilaktuna mapabu konkhalli nongmai marugi maisakna khangbada waraba mapagi sakpham ado yengbada ngamdraduna machin manau ado kaple police ki oc lagtuna asokpa hakchang ado gypsy de yamna thuna haptuna hospital da pukhre aduga police ki atai leihoriba personnel sing aduna thodok thokpham adugi akoibada leiramliba mioi singda karino nakhoi mayamna siguma thodok ama thoklaga kumai dauni yengduna leiriba haiduna phu saiduna tankhai rakhi asokpa hakchangna police singna machin manau ga loinana yamna thuna hospital da pusinduna doctor singna operation tauna ba sem sari tanja asida leibaki masak naiba asauba phampaiba misak amasu gari accident tawi haiduna escort mayam ga pulap huptuna lakhi ngaihak leiraga imung manung mari mata sing amuk lak amadi mahaki makhada thabak tawiba officer sing amuk lak tauduna makhoi mayamna haijabaga nonjabaga tauduna doctor sing su leibaki asauba phampaiba misak oibana mikup amatang thadokpada thawai thaba yaugadoriba patient sing ado thadoklamlaga asaubagi manakta doctor sing loinamak sangkhre imung manunggi mari mata singna masa masagi purikhaudagi paisa lauthokna duna hidak langthak leiba chenakhi hospital da lahiriba singnasu sangak nakna yengnai tauriba matau asida machin manau anigi di mari mata kanasu laklamde hidak langthak leibinaba su leiramde aduna machin manauna doctor singai banatana upai leijade mapagi saina kholsu asam henjilakpada machin manauna mamitagi mapi taba makhai kharada farabasu haina seva tauduna honajari mapagi damak adubu machin manauna fana kanna honadunasu piklaba imung amagi awat apartment khatchariba machin manaugi nungsiraba mapabudi doctor gi khut changhaudana kanba ngamkhidare machin manausu mapagi haksang manakta kaptuna lai asumna doctor singna asauba amakhaki mathwai kannanaba honabada nungsiraba thawai kaya kanba ngamkhidare aduna hospital sumikap mirau kholdana pomnin nilai asiba haksangsu yumda putharaklaba matung amadi sanskar loiraba matung numit humni surakpada premi marai bakta amuba sandan thinduna maitei yumsa ina kuppa yumjaw adugi fajaraba yumbida nga thaduna pikliba machanupi ado matam bakta pamlaga phamli aduga machin manauna mamagi nak yetta phamduna lai laikai ge ahal laman khara lai ahal lamana ibe ma premi kaidaure adumna sum ungduna lairabadi yararoine haksang su fararoine khura kari haigadabano khangdre tauriba semanga sap manai hairaduna masanupa yai madamu hairai rabi pupu hoi laiba se phamnanaba phakku thoro masanupa na imungda sangduna phakpangi parengdo tatlaba mallaba phakado puthoraktuna thari ahal singadusu kakhatuna fammi
Masanupa manina pikliba masanupi ado amuk pamli. Masanupi dusu nausum lairembi imana sumbiduna mabungi matambakta nungaina tumjari. Awa nungai karimata khangdaba makai laikai ahal lamana hairei. Ibe ama pirami laigi thabak thauramdi soiba yadedo. Karino angamba kharadi tausi. Nangi napuroibagi atama santi gidamak. Aduna laitrabasu kharadi kathokisi. Aikhoina taugadabase karino khangdre laikai mi singda sel puge hangurabasu singba ngamloi haiduna pibinaba laite. Ahal amana amuk ibe ama laite haiduna bu taudabadi yari barado karino araiba manchang kharadi yonba tabani. Premina aikhoigi manchang haibabu yumpham asigi mamangda laireba inkhol macha asi khaktangni taudaba yade hairagana yonba taredana khura. Hainariba inkhol asisu yum thangnabada laiba mari matadi nattaba amana lainariba yumpham aduga pulap lauki. Gyan kabak kabak taraba machin manausu yum inkhol laukhibada mathwai nungaijade. Mama Preminasu masasingi mabukning khangladuna themjilai. Imagi mani sauganu lairabasu laitrabasu taudaba yadabani lamdam asigi aikhoigi samajki janabini haiduna bu taunariba ngaktanine. Masanupa ahal mani lausin gyan kabak laiba nupa masani mamana haribase taraga hairei ima adubu lamdam asigi janabini daramani haiduna bu tungi yengdana araiba manchang yonduna laida katpasibu karamba daramano. Imagi mani upai lejadaba aikhoigumba kayabu han handuna sariba samajgi janabini masigi wase toklasi mani. Ima adubu ine hoi mama hoina yum inkhol lairabani haiduna talaklabadi kadaidano aikhoina lairugadabasibo haiduna masana tungda oirakpa yaba pumba mamada hairei. Handakti masagi wahai asina mamitagi mapi takiba khangaude Premina hairei. Aikhoigi awababu mayek sengna khangbiba nakhoigi nane hoi mama hoina aduk haknadi hairak loine imagi mani. Makhoigi mane sanarai amadi mama thoiba makhoi anisi inkholado laibagi matangda sega maiga tanage haiduna lai. Adubu ngasai makhai mama masana sanaramliba wado taraga makhoi anigi thamoida minungsi ama poglakhi. Sanaraidi mapita aduna taithokli aduga mama masagi mamangda sak ulamdana tumin chatkre. Yum inkhol yonbagi paisana laikhidrabagi thabak thoramsu pitpa chawba thidana loisinki. Nongmadi laikai naha amana sanarai hoiromda barton tauraga Premi hoiramda amuk changlai. Masanupa yaima Rabina khangduna barton tawba lakpadugi manakta changlai. Nahadunasu Rabi sesina noigi bartoni a mamangi buddha luhongbagini noi masu laktaba yaroi hayu haiduna barton ado piramlaga chatkhi. Minaga asumna barton tawbirakpasida harauduna maitai yumsagi mirang amadi laikangtana mari mari yantharaba sakhumda sak thongduna laiba mama Premigi manakta Rabina harau harau barton do paiduna changlaknaga ima ima mina barton tawbira mamangi buddha luhongbagini hai ima nang laktaba yaroi hairambani adugane nahak nongmadi ine sanaraina firon phajaba selaga luhongba chatkibado phajakraba jani. Ima nang susataba yaroi nang susatkadawani. Premina Rabi aikhoigidi firol amatasu laitana potpang pangnaba paisasu laite aduna aidi chaloiko. Asumna hairakpasida Rabisu tumin laikre aduga Premidi mapuroiba laikhidraba matungda kaithelda pochai yonduna machasing thakpa ngamnanaba honarai. Fana laire laite haidunasu miwa maisa langba makhai masasingbu laik laisu tamhanduna yamna wana honajai. Premisu masana laik laisu matik chana tamlakpi lausing gyan phajana lairabi nupini adubu maraibak thibadagi hingnabagi lanphamda mathauna laibi nupi lanmi ama oiribani. Nongmadi Premina kaithel phamningaida kaithel adubu semjin sajinnaba haiduna thikadar ama lai. Yamna toina lakpana Premiga thikadar aduga suisam samna khangnarakhi. Asumna sum khangnarakbadagi thikadar aduna
ꯄ꯭ꯔꯦꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯀꯂꯛ ꯃꯤꯍꯧꯒꯟꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯍꯩꯒꯟꯕꯤ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯅ ꯀꯂꯛꯇꯨꯅ ꯄ꯭ꯔꯦꯃꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯚꯦꯟꯠꯁꯤꯡꯗꯁꯨ ꯅꯠꯇꯕ ꯋꯥ ꯖꯥꯠ ꯖꯥꯠ ꯉꯥꯛꯇ ꯇꯝꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯁꯔꯥ ꯁꯥꯜꯂꯛꯏ ꯅꯣꯡꯃꯗꯤ ꯊꯤꯀꯥꯗꯥꯔ ꯃꯍꯦꯁꯇꯒꯤ ꯄ꯭ꯔꯦꯃꯤꯅ ꯁꯦꯜ ꯈꯔ ꯂꯧꯕ ꯎꯍꯧꯕꯗꯒꯤ ꯂꯩꯀꯥꯏ ꯃꯆꯦꯁꯤꯡ ꯊꯣꯛꯄꯤ ꯑꯃꯅ ꯍꯩꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯆꯨꯝꯃꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯐꯠꯇꯅ ꯈꯟꯒꯟꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯇꯥꯛꯂꯨꯗꯨꯅ ꯄ꯭ꯔꯦꯃꯤꯕꯨ ꯃꯆꯥꯁꯤꯡ ꯂꯩꯅ ꯅꯨꯄꯥ ꯅꯍꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯅ ꯕꯗꯅꯥꯝ ꯁꯤꯖꯤꯜꯂꯒ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝ ꯐꯥꯎꯕ ꯃꯤꯌꯥꯝꯃꯥꯡꯗ ꯍꯣꯏꯗꯨꯅ ꯄꯨꯔꯛꯏ ꯃꯆꯥ ꯃꯅꯤꯅ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯃꯃꯥ ꯄ꯭ꯔꯦꯃꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯂꯒ ꯃꯤꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯈꯪꯗꯕꯅ ꯃꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯁꯦ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯃꯤꯌꯥꯝꯅꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒꯤ ꯃꯥꯔꯨꯇꯤ ꯀꯥꯔꯗꯒ ꯇꯣꯡꯉꯒꯕꯨ ꯆꯠꯈꯤꯅꯦ ꯀ꯭ꯂꯕꯀꯤ ꯅꯍꯥ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯑꯣꯛꯇꯕꯤ ꯃꯍꯥꯛ ꯑꯁꯦ ꯂꯩꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯁꯨ ꯃꯇꯧ ꯇꯝꯂꯛꯅꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯗꯒꯤ तांथोकपदा मयाम पुम्नमक यानरसी मचानुपा मनी असुम अरान खंगलबा ज्ञान काबक काबक तारबा नुपा मचानी अदुना मियामना ngangnariba tawnariba mayam ado तारदुना हायरई इमा नंगदि नहान मखै नसा अखोइबु मिनमलगा असिगुम्बा लिचत चत्तुना नसासिंगबु थाकपीदिबा मचागी वाहै असिना प्रेमी सावबना लोइरे मचागी मनाक्ता चंगसिलक्तुना सावमनखिदुना ममाइदा खुबाकना थाखिबा खंगौद्रे अदुगा प्रेमीना अदुक तुकचबा वा nganगदुना नंगमंगना सुनामा अइबु थाजद्रबनिको मनी हाइदुना मबुकनिंग नुंसिरक्तुना पिकलिबा मचानुपी अदो कोन्दुना कपली मनीना इमा नंगीदामक नसा अखोइना तौगदबसे करिनो थौदोक असिदा इमाना फना चुमदुना नसा अखोइना करि तौबु ngamgani प्रेमीसु उपाय लैत्रदुना मियामना लेपनखिबा वारेपतो इनबा ताखि चलमदाय मिकुप असिदा प्रेमीना मनी रवि ngasiगी थौदोक असे ईश्वरना फनबा सिलिबा ngaktani हाइरमलगा कोथोंगलोमदा थोरक्खि मचिन मना अहुमसु सुमांग मतोंदा लेपतुना ममाना चटखिबदो येंगदुना लैहोई अदुगा युमथंगनबदा लैबा ममा मसागी अवाबा कयादा मतेंग पांगबिरक्खिबा सनारै अमदि थोइबा मखोय अनिसु मथ्वाइ नुंगाइतना लै तौफम खंगदबा मखै सनारैना मोइबा प्रेमी से असेंगमकी चटखरेने कमदौनी सिदी थोइबना कई हाइगदबनो खंगद्रे सनारै मीसिंग सिना फनमंदबा सिदनी प्रेमीबु लैकाइदगी तांथोखरबा मतुंगददी मचिन मनाउसु अंगम अंगम थबक सुदुना हिंगनबा होनरई मीगी थबक सुना सुना लाइक लाइसु तंबा ngamnanabasु होनजरई असुमना सुम पिकलिंगैदगी हौना यामना वाना होनदुना लाखि चावरकलबा कांददी मयाम्बा मनीसु कॉलेज तंबा हौरकले अदुबु मखोइना तालिबा सेलगा महाकना तमलकलिबा महिगी थाक असिगा चानरक्तबना मरम ओइदुना तमनिंगलबसु उपाय लैखिदे पैसा दरकार लैरबनीना अदुबु मनीना मनाउ नुपा रविगिदी असिगुम्बा अवाटपसे लैहल्लरोइ खलक्तुना सारबा काले नुंसागी मैसादा ममाई ममित खुमजिंदुना नुंगलेंगोइ होंदुना रिक्शो थौदुना अमदी चिंग मानदा चत्तुना अफंग अफंग थबक सुदुना मथौना लैना होनरई रविगिदमक मचन्नुपी अमखक याउजबदुसु चावरक्लदुना मबुंगसिंगी मतेंग पांगबा ngamjarakle हाइजबा सिनफम अमा तौदुना मनीना थबक सुबा चलमदाइदा मचन्नुपी अनिताना तामो अइना इसे बिनागी फी अमखक लोनबदो हयेंग लौगे हाइरमी तामोना होरेन हलकपदा लंग खरा लैबिरओ